ꯑꯍꯥꯟꯕꯃꯛꯇꯗ ꯑꯦꯝꯄꯊꯤ ꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯗꯨꯒ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯃꯁꯨꯡ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯕꯨ ꯑꯦꯝꯄꯊꯤ ꯅꯥꯎꯅ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯑꯃ ꯂꯩꯈꯤꯗꯦꯅꯀꯣ, ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯖꯨꯕꯤꯟ ꯒꯥꯔꯒ ꯀꯧꯏ꯫ ꯑꯗꯨ ꯖꯨꯕꯤꯟ ꯒꯥꯔꯒꯀꯤ ꯃꯇꯥꯡꯗ ꯈꯪꯗꯕ ꯋꯥꯍꯩ ꯈꯔ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯥꯅ ꯂꯩꯈꯤꯗꯕꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯉꯝꯃꯅꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ, ꯑꯁꯥꯝꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯏꯔꯥꯡ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ꯫ ꯃꯥꯒ ꯂꯣꯏꯅꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯈꯛ ꯆꯦꯟꯅꯕꯒꯤꯗꯃꯛꯇꯅ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯎꯕ ꯀꯦꯁ ꯑꯣꯏꯅ ꯏꯁꯨ ꯑꯣꯏꯅ ꯂꯩ꯫ ꯃꯥꯒꯤ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝꯗꯤ ꯌꯥꯝ ꯊꯤꯒꯠꯂꯤ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯍꯥꯛꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯁꯛꯅꯣ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ, ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯏꯁꯩ, ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯁꯛꯈꯤꯕ ꯏꯁꯩ, ꯑꯩꯈꯣꯏꯒꯤ ꯁꯨꯔ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ, ꯃꯍꯥꯛꯅ ꯏꯖꯕ ꯏꯁꯩꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯍꯥꯏꯕ ꯇꯥꯔꯦ, ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯁꯛꯅꯥꯏꯔꯕ ꯍꯥꯏꯕꯗ ꯔꯟꯕꯤꯔ ꯊꯧꯅꯥ, ꯁꯗꯥꯅꯟꯗ, ꯁꯤꯒꯨꯝꯕ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩ ꯁꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯛꯆꯒꯦ ꯅꯅꯥꯛꯇꯒꯨꯝꯕ, ꯑꯗꯨꯒꯤꯗꯤ ꯉꯥꯎꯔꯦ ꯎꯔꯨꯕꯗ ꯅꯪꯕꯨ ꯍꯥꯏꯕꯒꯨꯝꯕ, ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯏꯁꯩ ꯑꯅꯤꯃꯛꯇꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏ ꯑꯁꯥꯝꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯤꯡꯒꯔ ꯑꯐꯥꯎꯕ ꯖꯨꯕꯤꯟ ꯒꯥꯔꯒꯅ ꯂꯦꯡꯉꯝꯕ ꯏꯁꯩ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯒꯤꯇꯣꯛꯄ ꯍꯥꯏꯇꯥꯔꯦ, ꯃꯣꯏ ꯃꯁꯦꯟꯒꯤ ꯑꯣꯏꯒꯗ꯭ꯔꯥ, ꯑꯗꯨ ꯑꯗꯨꯝ ꯑꯩꯒꯤ ꯅꯠꯇꯕ ꯒꯨꯒꯜꯗ ꯑꯗꯨꯝ ꯅꯝꯃꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯤꯕꯗ ꯑꯗꯨꯝ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯔꯤꯂꯦꯁꯟ ꯑꯃ ꯊꯝꯃꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯄꯨꯝꯕꯒ, ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯝꯃꯦ꯫ ꯃꯅꯤꯄꯨꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯃꯣꯟꯖꯥꯏ ꯍꯥꯏꯕ ꯃꯥꯒꯤ ꯐꯤꯂꯝ ꯑꯐꯥꯎꯕ ꯊꯥꯏꯅꯒꯤꯀꯣ, ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯃꯣꯟꯖꯥꯏꯁꯦ ꯌꯦꯡꯕꯤꯕ ꯌꯥꯅꯤ, ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯐꯪꯉꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯆꯔ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯈꯔ ꯋꯤꯛ ꯑꯣꯏꯒꯅꯤꯀꯣ ꯍꯥꯟꯅꯒꯤꯅꯤꯅ, ꯑꯗꯨꯕꯨ ꯌꯥꯝ ꯐꯖꯕ ꯐꯤꯂꯝꯅꯤ ꯃꯣꯟꯖꯥꯏ ꯍꯥꯏꯁꯦ꯫ ꯑꯗꯨꯒ ꯃꯣꯟꯖꯥꯏ ꯍꯥꯏꯕ ꯐꯤꯂꯝꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯨꯁꯨ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯣꯟꯖꯥꯏ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯗ: ꯃꯣꯏꯔꯥꯡꯊꯦꯝ ꯃꯅꯤꯔꯥꯝ꯫ ꯑꯗꯣ ꯃꯣꯏꯔꯥꯡꯊꯦꯝ ꯃꯅꯤꯔꯥꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯦ ꯄꯣꯛꯄꯗꯤ ꯕꯣꯔꯟ ꯏꯟ ꯃꯅꯤꯄꯨꯔ, ꯑꯗꯨꯒ ꯀꯔꯦꯟꯂꯤ ꯂꯤꯚꯤꯡ ꯏꯟ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐ ꯑꯁꯥꯝ, ꯑꯁꯥꯝꯗ ꯂꯩ ꯍꯥꯏ꯫ ꯑꯗꯨꯒ ꯄꯣꯛꯄ ꯃꯐꯝꯗꯤ ꯕꯣꯔꯟꯗꯤ ꯃꯅꯤꯄꯨꯔꯗꯅꯦꯕꯀꯣ꯫ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯍꯧꯖꯤꯛꯀꯤ ꯐꯥꯎꯕ ꯐꯤꯂꯝ ꯃꯣꯟꯖꯥꯏ ꯍꯥꯏꯔꯤꯁꯦ꯫ ꯃꯌꯥꯝ ꯒꯨꯒꯜꯗ ꯊꯥꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯌꯦꯡꯕꯤꯌꯨ, ꯁꯕꯇꯥꯏꯇꯜꯁꯨ ꯊꯣꯛꯄꯅꯤ꯫ ꯄꯦꯟꯕꯅꯤ ꯃꯗꯨꯗꯩꯗꯨꯒ ꯖꯨꯕꯤꯟ ꯒꯥꯔꯒꯅ ꯇꯧꯕꯤꯔꯤꯕ ꯑꯦꯛꯇꯤꯡꯀꯣ꯫ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯤ ꯑꯃꯗ ꯁꯨꯃꯥꯏꯅꯒ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯍꯟꯕꯤꯕ, ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅꯒ ꯂꯨꯝꯅꯈꯩ ꯂꯧꯕꯤꯔꯝꯕꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ꯫ ꯃꯁꯤ ꯃꯇꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯩꯉꯣꯟꯗꯁꯨ ꯉꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯃꯣꯟꯖꯥꯏ ꯐꯤꯂꯝꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯀꯥꯟꯗ ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯑꯗꯨꯃ ꯂꯩꯔꯦ꯫ ꯑꯗꯨꯒ ꯏꯁꯩꯈꯩꯗꯨꯁꯨ ꯐꯖ ꯐꯖꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯤ ꯂꯥꯛꯆꯒꯦ ꯅꯅꯥꯛꯇꯗꯀꯣ, ꯑꯍꯦꯕꯅ ꯍꯦ ꯒꯨꯃꯨꯇꯤ ꯍꯥꯏꯅ ꯁꯛꯀꯅꯤ꯫ ꯂꯥꯛꯆꯒꯦ ꯅꯅꯥꯛꯇ ꯇꯣꯏꯅ ꯅꯪꯕꯨ ꯌꯦꯡꯖꯒꯦ, ꯂꯣꯅ 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 है घुमोतिया ही बाराती खपुनों के ꯑꯁꯥꯃꯤꯁꯇꯅ, ꯑꯗꯨꯒ ꯉꯥꯎꯔꯦ ꯇꯧꯕꯗꯨꯅꯀꯣ ꯃꯥꯌꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯛꯄꯅꯦꯕ꯫ ꯉꯥꯎꯔꯦ ꯎꯔꯨꯕꯗ ꯅꯪꯕꯨ 마야 마야 마토 마야 ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯒꯤ ꯁꯨꯔꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯖꯨꯕꯤꯟ ꯒꯥꯔꯒꯤꯅꯤ꯫ ꯑꯗꯨ ꯖꯨꯕꯤꯟ ꯒꯥꯔꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯥꯟꯗ ꯐꯥꯎꯕ ꯀꯥꯟꯗ ꯑꯁꯥꯝ ꯈꯛꯇꯒꯤ ꯍꯥꯏꯔꯕ ꯅꯣꯔꯠ ꯏꯁ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯍꯥꯏꯒꯅꯤꯀꯣ꯫ ꯃꯥꯅ ꯅꯨꯡꯁꯤꯕꯁꯦ ꯅꯣꯔꯠ ꯏꯁꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ, ꯑꯗꯨꯅ ꯅꯣꯔꯠ ꯏꯁ ꯄꯨꯝꯕꯒꯤ ꯃꯥꯏꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯃꯥꯅ ꯀꯟꯆꯥꯟꯖꯪꯒꯥ ꯃꯣꯏ ꯐꯤꯂꯝꯗꯨꯒꯤꯗꯃꯛꯇꯅ, ꯑꯗꯨꯒꯤ ꯁꯨꯇꯤꯡ ꯇꯧꯕꯒꯤꯗꯃꯛꯇꯅ ꯃꯅꯤꯄꯨꯔꯗꯒ ꯃꯥꯅ ꯂꯣꯀꯦꯁꯟ ꯈꯜꯂꯒ ꯊꯑꯣꯏꯅ ꯆꯠꯇꯅ, ꯃꯗꯨꯗꯩꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯝꯕꯒꯤ ꯗ꯭ꯔꯦꯁꯀ ꯁꯦꯠꯄꯤꯗꯅ, ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯜꯆꯔꯦꯜ ꯑꯣꯏꯕ ꯗ꯭ꯔꯦꯁꯀ ꯁꯦꯠꯇꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯜꯆꯔꯕꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯕ, ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯁꯃꯥꯖꯁꯤꯕꯨ ꯑꯗꯨꯃꯥꯏꯅ ꯊꯥꯡꯒꯠꯄꯤꯕꯁꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯈꯤꯕ ꯑꯩꯉꯣꯟꯗꯁꯨ꯫ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄ ꯀꯥꯟꯗ ꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯐꯪꯉꯛꯄꯅꯤ꯫ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯃꯩꯇꯩꯗ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯅꯤ꯫ ꯅꯣꯠ ꯑꯣꯟꯂꯤ ꯃꯩꯇꯩ, ꯑꯇꯣꯞꯄ ꯖꯥꯇꯤꯗꯁꯨ ꯃꯥ
ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯖꯨꯕꯤꯟꯗꯥꯒꯤ ꯍꯥꯏꯔꯀꯥꯟꯗ ꯖꯨꯕꯤꯟ ꯒꯥꯔꯒꯤ ꯐꯤꯂꯝ ꯍꯤꯡꯉꯤꯉꯩꯗ ꯅꯝꯍꯧꯕ ꯔꯣꯏ ꯕꯤꯅꯥꯂꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯃꯁꯤ ꯃꯥꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇ ꯔꯤꯂꯤꯁ ꯇꯧꯕꯅꯤ ꯃꯌꯥꯝ ꯊꯥꯖꯔꯣꯏ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗ ꯇꯤꯀꯦꯠ ꯀꯛꯄ ꯍꯥꯏꯗꯤ ꯕꯨꯛ ꯑꯦꯚꯦꯂꯦꯕꯜ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯨꯀꯤꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯗꯨꯒ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯌꯦꯡꯕ ꯈꯨꯗꯤꯡ ꯃꯌꯥꯝꯁꯦ ꯑꯗꯨꯒꯤ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣꯁꯨ ꯎꯠꯄꯤꯔꯛꯀꯦ ꯃꯌꯥꯝꯅ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯃꯗ ꯂꯥꯛꯀꯥꯟꯗ ꯉꯁꯤꯐꯥꯎ ꯃꯌꯥꯝ ꯁꯤꯡꯒꯔ ꯂꯩꯇꯕ ꯌꯥꯎꯏꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯦꯛꯇꯔ ꯂꯩꯇꯕ ꯌꯥꯎꯏ ꯃꯥꯒꯤ ꯂꯥꯏ ꯇꯧꯅ ꯃꯥꯕꯨ ꯂꯥꯠꯄ ꯀꯦꯟꯗꯜ ꯇꯧꯔ ꯊꯥꯜꯂꯒ ꯃꯥꯕꯨ ꯈꯣꯏꯔꯝꯃꯒ ꯆꯪꯕ ꯁꯤ ꯃꯥꯅ ꯑꯦꯆꯤꯞ ꯇꯧꯖꯕꯅꯦꯕꯀꯣ ꯃꯥꯅ ꯇꯧꯔꯨꯕ ꯑꯐꯕ ꯊꯕꯛꯁꯤꯡꯗꯣ ꯃꯥꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯇꯥꯕ ꯈꯪꯗꯦ ꯑꯦꯚ꯭ꯔꯤ ꯃꯐꯝꯗ ꯊꯦꯡꯅꯈꯤꯕꯗ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯃꯇ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯔꯣꯏ ꯕꯤꯅꯥꯂꯦꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒꯤ ꯔꯤꯚ꯭ꯌꯨꯗꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯦꯡꯉ ꯊꯣꯛꯄꯒꯤ ꯃꯇꯥꯡꯗꯨꯁꯨ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯧꯖꯤꯛ ꯀꯟꯅ ꯚ꯭ꯌꯨ ꯆꯠꯂꯒ ꯐꯥꯎꯔꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯩꯁꯤꯡꯗꯨꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯐꯪꯕꯤꯒꯅꯤ ꯃꯌꯥꯝꯅ সময়ক মই আটাইতকৈ ভাল কৰোঁ ইমান ধুনীয়া গোৱা তুমি মই বিচাৰোঁ সকলোৱে তোমাৰ গান শুনক গাখীৰৰ বেপাৰো বেপাৰ গানৰ বেপাৰো বেপাৰ খালি বেচিব লাগে চব প্ৰকাৰ খেল চব বেপাৰী তোমাৰ মা মৰিব শ্ব' মাষ্ট গো অন I'm an artist. আৰু আৰ্টিষ্টৰ এটাই পলিটিক্স সদায় ৰাইজৰ লগত ৰজাৰ লগত নহয় নভবা কথাও হঠাতে হয় চাগে পৃথিৱীৰ আটাইতকৈ ধুনীয়া ইমোশ্যনটোৱে মিউজিক বুজি পোৱাৰ আগতে এই সাগৰখন সঁচাকৈ বহুত ডাঙৰ সাঁতুৰিব পাৰিমনে তই ঠিকে আছনে একো নহয় একো নহয় ꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯕꯨꯁꯨ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯕ ꯃꯅꯤꯄꯨꯔꯕꯨꯁꯨ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯕ ꯑꯗꯨꯒ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯌꯥꯝ ꯑꯇꯥꯡꯕ ꯗꯥꯏꯃꯟꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯁꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕꯗ ꯃꯥꯒꯤꯗꯃꯛꯇ ꯊꯅꯝꯕ ꯋꯥꯈꯜꯂꯣꯏ ꯑꯩꯅ ꯈꯔ ꯐꯣꯡꯗꯣꯛꯆꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕꯁꯤꯡꯗꯣ ꯃꯥꯅ ꯇꯧꯖꯔꯝꯕꯁꯤꯡꯗꯣ ꯃꯅꯤꯄꯨꯔꯗꯒ ꯆꯠ ꯈꯣꯠꯇꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯇꯤꯀꯦꯠ ꯃꯩꯇꯩꯒ ꯂꯧꯗꯅ ꯑꯇꯣꯞꯄ ꯐꯤꯂꯝꯗꯁꯨ ꯃꯥꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯂꯧꯕꯅꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤ ꯈꯥꯏꯗꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯖꯨꯕꯤꯟ ꯒꯥꯔꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯅ ꯂꯩꯈꯤꯗꯕ ꯇꯥꯔꯁꯨ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗꯗꯤ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯥꯝꯒꯤꯗꯃꯛꯇꯅꯤ ꯃꯥꯁꯦ ꯏꯁꯣꯔꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯦ ꯃꯌꯥꯝꯅ ꯁꯤꯅ ꯃꯌꯥꯝ ꯑꯁꯤ ꯃꯇꯪ ꯍꯥꯏꯔꯒ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯈꯪꯗꯕ ꯀꯌꯥ ꯂꯩꯔꯝꯃꯒꯁꯨ ꯉꯁꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗꯤ ꯈꯪꯕꯤꯕ ꯐꯪꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯄꯨꯇꯤ ꯅꯥꯎꯅ ꯌꯥꯏꯐꯔꯦ